Liberation Tigers of Tribals ke active member ni haibi nupi ama combined force na phagat pangongkre ngarang Lamphel police station gi manung chana leiba Langol housing complex type 2 quarter V14 dagi mei adu Imphal West Commando Tramanga suba Assam Rifles amadi 132 suba Assam Rifles ki apun bakhutu amana phagat pangomkhibani phagalaba mei adudi L Hethem Khongsai atopaming Athem Chongloi chahi nipumanga mapuroiba Laikhidraba Houghtonland Chongloi Jangnoi Kangpopi district tagi ni hairi Malemgi oina COVID-19 positive oikiba missing crore taruk lakh yankhainipan lising humpunithoi ga chamari kuntaret sukre laina asina marmoiduna laikhidaba missing na lakh tara manga lising tara nipan ga marifutra truk sukre India gi oina su hojik fawda positive oiba mioi lakh marifutra manga lising humudra mathoi ga chamanga yankhai mapan sukre amade laikana bangamdana COVID-19 na marmoiduna laikhidaba na mioi lakh ama lising kunthra mapan ga chamaga marifunipan sukre Matam kuina sizinadaba na motsilaba napi na kupsilaba SDC kumbigi office campus amadi main road ki napi na songjinba lambi gi nakya tahawriba napi sing sengdokpagi thormama ex minister N Mangina lusingduna BJP gi karyakarta kaya na ngasi pangthokre Kumbi kendra gi manung chanba SAITON Gram Panchayat ke SAITON Awang Lekai ward number 3 da leiba Sangom Sumpam Jaheruddin ge yumda BJP Bisnupur District Committee ge Secretary Sanasam Premchandra Maitai yauna Lekai edu da leiba Maitai amadi Maitai Pangal gi maruiba ahal amadi naharul singalunena sotharaba Lekai edu gi sakot thorong gi matangda khanani nabagi mifama mangarang numidang pangthokre